Security ki Phivamda Maram Oiraga, Elon Musk challaiba satellite communication company Starlink India da Thabak Touba Yadabagi Phivamda Leire hairi. Hiram asiga mari leinana The New Indian Express na piba report amana hai. Starlink ki matangda lengak na laurakliba firep adu handakta Starlink satellite antenna amadi router sing Manipur amadi Andaman and Nicobar Island dagi fagatkiba aduga mari leinana ni hairi. Hiram asiga matangda Department of Telecommunication official na hai. Company asigi license ki application ki matangda khanadrigai mamangda lengang na kupna risk analysis na thagani Manipur amadi Andaman and Nicobar Island dagi Starlink ki antenna amadi router sing fagat kiba asida maram oiraga Starlink ki license application ase kupna yengshinaba firep lobani haina fongdurukle Panba yabadi Starlink company na government of India da hiram khara da komthok piduna India da company ase Changlak na bakona duna leiribani. Mamang na center na akak na ba case ama oina hiram kharada komthok na ba khana kiba leikibani adubu hauzik oiriba phibam asida Starlink gi wafum ase government of India na lumna loduna yengsinba horakpani. Marak asida company asigi founder Elon Musk na Starlink gi service ase India na operate tawdri haina mamang na fongdo kiba leikrabani.